Ngasi NUMITYUNGBA matung pung ahum khara HELLAKPA ADUWAIDA MOIRANG police station gi manung CHANNA LEIBA Takmu pata Canoeing And Kayaking Tamba Yaoba Angang ama Iroibada Iraknaduna Leikhidre laibak tiba tawdo aduda Leikhidra dupa macha adudi MOIRANG pansang leikaidagi MOIRANG temro he choi taramari apokpa M ibungo kawi hari TOMTV na phangba pawmagi matungina Leikhidra rohit asi Canoeing And Kayaking masana asi Tamba Yaoba chayol amarom phare hari mahak ising da Iraknaduna lukre haiba he khanglakpaga miyam amadi sanaroi singna mahak puthiba hauki matam kuina thiraba matungda rohit ising dagi phangba ngamki khonglei thuna mahak MOIRANG CHC da laikanana ba pukhatpada doctor singna yamna kana honarabasu NUMITYUNGBA matung pung mariga minute 30 rom tabada mahak laikanaba ngamdana laikidabani hairi laikidraba rohit ki aroiba mathong mangam pangthoknabagi dama mahaki thawai yaudraba hakchang adu MOIRANG CHC dagi puthakre hana supasina makatari